Chahi taruki matungda MCSSC pangthoklagane Manipur Public Service Commission MPSC na loba Manipur Civil Service Combined Competitive MCSSC exam tongan ba casing na maram oiraga chahi taruklom pangthokna leiraba matung tha asigi kuntrada state asigi center nipu da pangthokna ba thaurang taure Sairak asida Manipur High Court na ngarang order ama thoktuna examination asigi OMR sit ke oi thangba margin da supervisor na soi tawgadabani haina MPSC da khangan khre haire cheng da podan yaurakpada lainga ki mari leina ba loising na yengsin pham thoe CPI gi state council gi executive mifam na napsa gi cheng yen bada plastic ke cheng gumba cheng na taba podan kaya yaurakpada nungnang ba masung pen da ba phongdok khre asiguma thawong asi lainga ki food and civil supply loisang gi thabakta mawong ta da bagi ni haina CPI na thadorok pa cherol man haide cherol asina hai India simiyam ge national well khuding mag BJP laingang na yan thoglakpa asina private body sing na cheng da nataba pambay sisinarabara khandaba made hauji cheng nataba posak asi Khetrigaw esigi bambon kampu mayay laikay da layba AK Jamu nongthongbam ongbi layma made nongthongbam ongbi gangagi makhuta layrabane ngasi phawba food and civil supply loisangge thau pubo official sing na thiziluba madi madugi sengdok warol leitre masimak lainga ke sonjaba thausil ne ngarangi party gi mifam adu da comrade Y Chaubana preside tauke loina na khana nei nabagi warol sing comrade L Thoiden state secretary CPI na thamke cheng aseng bana tabakaya karbar tauba misak sing na puthok na sendong chauna phangna ba sel tana na honarak page pau kaya ta khrabanei maramaduna Manipur government na athubada action laukhana ba taksin warep ama lauke ngarangi mifam adu da comrade L Sotin Kumar former secretary na su nainaba yauraduna Sana thangna ba madi atai polam kaya da pojan tauraga posak adu yolaga sen chauna phangna bo na ba lai hai basi mayam na seng na khangna re madugum thabak sing adu sen jau pai basing na tawi hai basi ai khoina uduru lai raban maramaduna laingang na khudakta mari leina ba authority da thodang sinaduna mara lai basing gi mathakte action lawgada bani hai khe Y20 seminar pangthoklaga ne foreign dagi yauna delegate chatruk saruk yagadaure Manipur University da May gi mari da malem gi laiwa kaya gi mihut sing saruk yaduna Share Future Youth in Democracy and Governance hai bahiram da Y20 gi seminar pangthoklaga nei seminar asida malem gi laiwa kaya gi mihut sing yauna lamdam asigi akhang hai amade mahiroi yauna delegate chatruk lom da saruk yagani haina Manipur University gi vice chancellor su oiriba Y20 seminar asigi organizing committee gi chairman Professor N Lokendro na phongdokre hiram asigi mari leina Manipur University gi BC Committee room da pangthokpa paugi mifam amada Professor N Lokendro na hai Indiana yumbu oiduna pangthokliba G20 gi saruk ama waina Y20 gi seminar asi Manipur University da pangthokadaba ne India gi institute khara khangatpagi manungda university asi busu yauroktu foreign panelist taruk foreign delegate kun yauna India gi mafam kaya dagisu delegate kaya na saruk yaraga ne Manipur gi tongan ba district singdagi MU da affiliate tawraba college singdagi khangalaba mahiroi humbudra su yauga ne Naha sing asi hiram kaya da haithoi singthoi duna laide maramaduna chakhot thaurangi thabak tawbada makhoi gi wakhalon sing asi lawduna laibak sing asi bu hena chakhot ananabagi wakhalon da Y20 asi silakbane seminar asi da khanari bo wafam sing asi G20 gi aroiba discussion da puthoktuna khanagadawriba ne maramaduna seminar asi da lawgadawriba warep sing asi yamna maru oi haike thauram asi hawdokpada Manipur gi chief minister N Biren Sports, Youth Affairs and Information and Broadcasting gi Union Minister Anurag Thakur External Affairs and Education gi Union Minister of State Dr. R.K. Ranjan State asigi PWD amadi Yas ki Minister Govindas Konthokjam saruk yagane